Oil palm plantation mai Paknaba Nursery House Center ama Sekmai Khumbi da Hangdokhre. Manipurda oil palm cultivation mai Paknabagi pandamga loinana Patanjali Foods Limited na oil palm pambigi chara puthoknaba Nursery House Center ama Thoubal District ki Nongpok Sekmai Khumbi da Hangdokhre. National Mission on Edible Oil Palm NMEO OP scheme gi makhada Patanjali Foods Limited na paikhatpa palm pambigi chara semfam Nursery House Hangdokpagi thoram aduda NMEO OP gi Nodal Officer M. Git Chandra Singh, Patanjali Foods Limited ki State Head Joshi Kiran amadi NMEO OP gi Consultant MS Khaidim na chingba singna sarukya ki. Thoramadu NMEO OP gi Consultant MS Khaidim na fongdorakibada India lengak na chada chama puthokna oil palm asi thanaba National Mission on Edible Oil Palm NMEO OP program gi makhada Manipur da supak sanna thanana ba paikhatlakpani. Mai pakpa project ama oihanba haiba asida maru oiribadi thanaba chara masing marang kaina puthokpa asini. Hauzik fawbada India da pambi maru chara puthoknaba company seed garden mangadagi henna leitabana konadabadagi India lengaktagi ayaba lauraga Indonesia amadi Thailand dagi chenduna lauduna sem saraba matungda Agriculture Department gi kuthangda laumi singda fanghanduna thahanbani. Chara marang kaina puthokpa ngamnaba India lengakna Patanjali Foods Limited ta sinaraga paikhatlakpagi sarukama oina Nongpok Sekmai Khumbi da Hangdokhre Nursery House asisu masi Nongpok Sekmai maikaya somgi miyamgi di laibak faba kudol amani maramdi pambi asigi chara amana thaba yaba fawbada tha 12-13 changi aduna mafam asida thabak sugadawriba laumi kuntrani fudi chahi chupa maipuna duna senagadawribani. MS Khaidim na makatana hai pambi asi laumi singna thaningi haiduna su mafam amada pangthada thaba yaba nate thage hairagadi guideline amagi makhada masagi mingda pata leizagadabani natragana kanagumba pata leiba midagi lease inaduna thagadabani. Masagi pata leitragadi lengakna piriba subsidy grant singasi fangba yade aduga thaba matamda pambi amaga gilapnaba asi food kuntra romni. Pambina chahi mapung maray faduna mahay chabada chahi mangaram changba maramna pambi gi marak sing asida atay atopa thaba yaba pambi sing thahanduna income generate tawzanaba scheme masimaki makhada department na technical oiba takpi tambiduna lengak na senthang piduna thahannaba thorang kaya su paikhatli haiki.